ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖ ꯑꯣꯏꯔꯕ ꯂꯩꯕꯥꯛ ꯑꯃꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯤꯡꯊꯤꯖꯅ ꯂꯩꯔꯕ ꯃꯇꯝꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯄꯦ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯒꯤ ꯀꯥꯆꯤꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜꯕꯨ ꯂꯩꯔꯒꯗꯤ ꯀꯣꯏꯔꯨꯕꯁꯨ ꯑꯣꯏꯊꯣꯛꯂꯦ ꯃꯁꯤ ꯐꯅ ꯍꯥꯏꯖꯔꯒꯁꯨ ꯂꯝꯀꯣꯏꯕꯁꯤꯡꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯑꯌꯥꯕ ꯁꯨꯛꯄꯤ ꯄꯤꯗꯕ ꯃꯐꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯤ ꯈꯔꯅꯗꯤ ꯁꯨꯟꯗ꯭ꯔꯪꯗ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯑꯃꯗꯤ ꯃꯥꯔꯁꯇ ꯌꯨꯝꯂꯤꯡ ꯈꯨꯜꯂꯤꯡꯅꯕꯒꯤ ꯃꯪꯂꯥꯟꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯊꯥꯗꯅꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯈꯣꯡꯒꯨꯜ ꯇꯥꯈꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯩ ꯍꯥꯏꯕ ꯐꯥꯎ ꯅꯤꯡꯁꯤꯡꯅꯗ꯭ꯔꯕ ꯃꯐꯝꯁꯨ ꯂꯩꯔꯤ ꯈꯔ ꯑꯃꯗꯤ ꯑꯔꯣꯟꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯅꯤ ꯈꯔ ꯑꯃꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯃꯤ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯉꯁꯤꯐꯥꯎ ꯀꯅꯥꯝꯇꯅ ꯆꯪꯂꯨꯗ꯭ꯔꯤꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯈꯪꯅꯤꯡꯕꯁꯨ ꯍꯦꯟꯅ ꯄꯣꯛꯅꯩ ꯃꯦꯞꯇ ꯌꯥꯎꯗꯕ ꯃꯐꯝ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯔꯣꯟꯕ ꯃꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ 10ꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯂꯥꯁꯀꯣ ꯀꯦꯚ ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩ ꯁꯨꯔꯨꯡꯁꯤꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ 1018ꯇꯒꯤ 1017 ꯃꯃꯥꯡꯗ ꯌꯦꯛꯂꯝꯕ ꯄ꯭ꯔꯤꯍꯤꯁꯇꯣꯔꯤꯛ ꯀꯦꯚ ꯄꯦꯟꯇꯤꯡ 400ꯃꯨꯛ ꯂꯩ ꯄ꯭ꯔꯤꯍꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯤ ꯂꯤꯇꯔꯦꯔꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤ ꯃꯤꯑꯣꯏꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯏꯕ ꯔꯦꯀꯣꯔꯗ ꯊꯝꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯅꯤ 1940ꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯊꯦꯡꯅꯔꯛꯈꯤꯕ ꯁꯨꯔꯨꯡꯁꯤꯡꯁꯤ ꯂꯝꯀꯣꯏꯕꯁꯤꯡꯅ ꯌꯦꯡꯕ ꯌꯥꯔꯦ ꯍꯥꯏꯗꯅ 1948ꯗ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤ 1963ꯗ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤ ꯅꯣꯡꯃꯗ ꯃꯤ ꯂꯤꯁꯤꯡ ꯌꯦꯡꯕ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯣꯔꯗ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯑꯃꯗꯤ ꯏꯁꯤꯡ ꯃꯅꯤꯜꯅ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯁꯤ ꯁꯣꯛꯆꯤꯜꯍꯜꯂꯛꯈꯤ ꯐꯛꯂꯥꯡꯗꯨꯗ ꯏꯁꯪ ꯀꯣꯛꯐꯥꯏ ꯁꯨꯖꯥ ꯀꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯁꯤꯡꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤ ꯆꯪꯕ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯑꯅꯤꯁꯨꯕꯗ ꯅꯣꯔꯊ ꯁꯦꯟꯇꯤꯅꯦꯜ ꯑꯥꯏꯂꯦꯟ ꯃꯁꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯒꯤ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯊꯠ ꯑꯃꯈꯛꯅꯤ ꯏꯊꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯤꯅꯦꯂꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯖꯤꯛꯁꯨ ꯅꯨꯡꯒꯤ ꯖꯨꯒꯇ ꯑꯗꯨꯝ ꯂꯩꯔꯤꯕ ꯂꯧꯎ ꯁꯤꯡꯎꯕ ꯍꯩꯇ꯭ꯔꯤꯕ ꯄ꯭ꯔꯤꯍꯤꯁꯇꯣꯔꯤꯛ ꯇ꯭ꯔꯥꯏꯕ ꯑꯃ ꯂꯩ ꯃꯄꯥꯟꯒꯤ ꯃꯤ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ ꯃꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯇꯦ ꯅꯛꯄꯨ ꯅꯛꯁꯤꯜꯂꯨꯔꯒꯗꯤ ꯃꯈꯣꯏꯅ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯇꯥ ꯂꯪꯁꯤꯜꯂꯛꯀꯅꯤ 2006ꯇ ꯉꯥꯃꯤ ꯑꯅꯤꯈꯛ ꯏꯊꯠꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯑꯣꯏꯅ ꯌꯧꯁꯤꯜꯂꯨꯕꯗꯒꯤ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯍꯥꯠꯇꯣꯛꯈꯤ 2018ꯗꯁꯨ ꯖꯣꯟ ꯑꯦꯂꯦꯟ ꯆꯥꯎ ꯀꯧꯕ ꯑꯃꯦꯔꯤꯀꯟ ꯃꯤꯁꯅꯔꯤ ꯑꯃ ꯏꯊꯠꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯁꯟꯗꯣꯛꯅꯕ ꯆꯠꯈꯤ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯇꯥꯈꯤꯗꯦ ꯏꯟꯗꯤꯌꯟ ꯂꯩꯉꯥꯛꯅ ꯃꯥꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯒꯁꯨ ꯂꯣꯟꯅ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯍꯦꯛ ꯌꯧꯕꯒ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯅ ꯑꯗꯨꯝ ꯍꯥꯠꯇꯣꯛꯈꯤ ꯁꯦꯟꯇꯤꯅꯦꯂꯤꯁꯁꯤꯡꯁꯤ ꯆꯍꯤ 60,000ꯃꯨꯛ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯤꯁꯤꯡꯒ ꯁꯝꯅꯔꯛꯇꯅ ꯌꯥꯝꯅ ꯑꯥꯏꯁꯣꯂꯦꯇꯦꯗ ꯑꯣꯏꯅ ꯂꯩꯔꯛꯄ ꯖꯥꯇꯤꯅꯤ ꯍꯥꯏꯗꯅ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯏ ꯑꯍꯨꯝꯁꯨꯕꯗ ꯕ꯭ꯔꯥꯖꯤꯜꯗ ꯂꯩꯕ ꯁ꯭ꯅꯦꯛ ꯑꯥꯏꯂꯦꯟ ꯃꯁꯤꯒꯤ ꯏꯊꯠꯁꯤ ꯁꯥꯎ ꯄꯥꯎꯂꯣ ꯇꯣꯔꯕꯥꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯍꯥꯏꯗꯣꯛꯂꯒ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ ꯗ꯭ꯔꯣꯟꯅ ꯀꯥꯞꯊꯕ ꯚꯤꯗꯤꯑꯣꯗꯒꯗꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯒꯗꯕ ꯀꯣꯏꯔꯨꯕꯗ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯐꯪꯒꯗꯕ ꯃꯐꯝ ꯃꯥꯟꯒꯅꯤ ꯑꯗꯨꯕꯨ ꯏꯊꯠ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯅꯗꯕ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯊꯠ ꯑꯁꯤ ꯃꯍꯨ ꯄꯥꯟꯕ ꯂꯤꯟꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯅꯤ ꯃꯐꯝꯁꯤꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯨ ꯆꯦꯟꯕ ꯂꯤꯟꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯒꯣꯜꯗꯟ ꯂꯦꯟꯁꯦꯠ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯄꯤꯠ ꯚꯥꯏꯄꯔ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁ꯭ꯄꯤꯁꯤꯁ ꯃꯈꯜ ꯑꯃꯅꯤ ꯁꯤꯒꯤ ꯂꯤꯟꯁꯤꯅꯕꯨ ꯆꯤꯛꯈ꯭ꯔꯒꯗꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯐꯝꯁꯤꯗ ꯁꯤꯒꯨꯝꯕ ꯂꯤꯟ 4,000 ꯔꯣꯝꯅ ꯆꯌꯣꯝ ꯁꯥꯗꯨꯅ ꯂꯩ ꯏꯊꯠꯁꯤꯗ ꯕꯥꯏꯑꯣꯂꯣꯖꯤꯁ ꯑꯃꯗꯤ ꯑꯇꯩ ꯔꯤꯁꯔꯆꯔꯁꯤꯡ ꯑꯈꯟꯅꯕ ꯄꯔꯃꯤꯁꯟ ꯂꯧꯔꯕ ꯃꯇꯨꯡ ꯒꯣꯜꯗꯟ ꯂꯦꯟꯁꯦꯠꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯆꯪꯕꯗꯤ ꯌꯥꯏ ꯃꯔꯤꯁꯨꯕꯗ ꯅ꯭ꯌꯨꯌꯣꯔꯛꯇ ꯂꯩꯕ ꯅꯣꯔꯊ ꯕ꯭ꯔꯗꯔ ꯑꯥꯏꯂꯦꯟ ꯃꯁꯤꯒꯤ ꯏꯊꯠꯁꯤꯗ ꯂꯧꯅꯒꯟꯕ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯁꯤꯡ ꯑꯅꯥꯕꯗꯨ ꯑꯇꯩꯗ ꯁꯟꯗꯣꯔꯛꯇꯅꯕ ꯍꯥꯏꯗꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯐꯝ ꯔꯤꯚꯔꯁꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡ 18 ꯁꯨꯕ ꯆꯍꯤꯆꯥꯗ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯁꯤꯒꯤ ꯂꯥꯌꯦꯡꯁꯪꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯔꯛꯈꯤꯗ꯭ꯔꯦ ꯃꯤ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯅꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯒꯤ ꯌꯨꯝꯖꯥꯎꯁꯤꯡ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ ꯎ ꯋꯥ ꯍꯧꯖꯤꯜꯂꯛꯇꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯛꯈꯤ ꯅꯤꯡꯈꯥꯏꯔꯛꯄ ꯀꯤꯟꯊꯔꯛꯄ ꯍꯧꯔꯕ ꯌꯨꯝꯖꯥꯎꯁꯤꯡꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯂꯩꯍꯜꯂꯤꯕꯁꯤ ꯊꯤꯖꯤꯟꯅꯕ ꯂꯥꯛꯄ ꯑꯦꯀꯥꯗꯦꯃꯤꯛꯁ ꯅꯠꯇ꯭ꯔꯒꯅ ꯁꯥꯏꯟꯇꯤꯁꯁꯤꯡ ꯈꯛꯇꯅꯤ ꯃꯉꯥꯁꯨꯕꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯚꯔꯁꯤꯁ ꯇꯦꯔꯤꯇꯣꯔꯤꯗ ꯂꯩꯕ ꯗꯤꯌꯦꯒꯣ ꯒꯥꯔꯁꯤꯌꯥ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟꯗ ꯂꯩꯕ ꯏꯊꯠ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯅꯦꯚꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯁꯦꯠ ꯑꯃꯅꯤ ꯀꯣꯜ ꯋꯥꯔ ꯃꯅꯨꯡꯗ UKꯅ ꯏꯊꯠ ꯑꯁꯤ USꯇ ꯁꯥꯟꯇꯣꯛꯈꯤꯕꯅꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯆꯥꯒꯣꯁꯤꯌꯟ ꯀꯧꯕ ꯈꯨꯟꯖꯥ 2,000 ꯕ꯭ꯔꯤꯇꯤꯁ ꯒꯚꯔꯟꯃꯦꯟꯠꯅ ꯏꯊꯠꯁꯤ ꯑꯃꯦꯔꯤꯀꯥꯗ ꯈꯨꯠꯁꯤꯟꯅꯗ꯭ꯔꯤꯉꯩ ꯄꯨꯂꯞ ꯇꯥꯟꯊꯣꯛꯈꯤ 1968ꯇꯒꯤ 1973 ꯐꯥꯎ ꯈꯨꯟꯖꯥꯁꯤꯡꯁꯤ ꯃꯣꯔꯤꯁꯤꯌꯁ ꯗ ꯁꯦꯁꯦꯜꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯕ꯭ꯔꯤꯇꯤꯁ ꯇꯦꯔꯤꯇꯔꯤꯁꯤꯡꯗ ꯅꯝꯗꯨꯅ ꯆꯠꯍꯟꯈꯤ ꯃꯇꯝꯗꯨꯗꯒꯤ ꯏꯊꯠꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯍꯛ ꯇꯥꯟꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯁꯛꯇꯤ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ ꯗꯤꯌꯦꯒꯣ ꯒꯥꯔꯁꯤꯌꯥ 2016 ꯐꯥꯎ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯃꯇꯝ ꯂꯣꯏꯈꯤꯕꯗꯨ ꯅꯧꯅ ꯑꯃꯨꯛ ꯆꯍꯤ 11ꯒ ꯁꯥꯡꯊꯗꯨꯅ USꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤ ꯇꯔꯨꯛꯁꯨꯕꯗ
United Kingdomgi The Whites Club hojik aikhoina hinglibasi kunmathoi suba chahi chadane adubu hojiksu nupi sing changbagi ayaba leitaba mafam khara adum leire masigi manungda Britain gi The Whites Club sisu amane 1693 da lingkhatkiba club sida yawriba member sing political member senior banker Britain gi ningthau amadi angam athau singi imung khaktane ngasi fau club sida changluba nupi si Queen Elizabeth matomtani haire club sida mitop amata changbagi ayaba leitabana manungda kari kari taunarige habasi kanana su khangba ngamde taret subada Iceland gi Surtsey Island masigi ithatsi ngasidagi chahi 65 mamangda maigi ching ama pokhairakpadagi oirakhibane maram asina jiba panbasingna pungnong noba mafam amada matau karamna leiba haurai ecosystem karamna semlai haiba thizinabagi amata ngairaba khutongchaba ama pibiri maram asina mahusana karamba mongda masak olhanbige yengthoknaba mafam sida kananta changba yahande hek ahanmadidi bacteria fungi amadi mold haibadi kokphai sujana hana leiba haurakhi kona tapna atai sa amadi pambi leirakpagi chang wangkhalakhi mahusagi khongchat sibu kahandanabagi damak researchers khaknatana ithatsida atai changba yahandribane nipan subada North Korea gi room number 39 journalist Kelly Olsen gi matung ina room 39 si Malemgi khwaaidagi aron athup tawba secretive oiba leibak amagi khwaaidagi aronba organization ni haiki aronba kasigi matangda official oiba e pau kaya leitaba oiragasu mafam sida ain ne yaba amadi yadaba thabak kaya chathaduna sel tali haidana thajanai mafam sida chathai hainaba thabak sing adude jalinot namba sana drug natragana lan gi khutsu khulai yonba asina chingna singsine sigi aronba ka amade masiga mari leinaba Malemgi atai mafam singda leiba company singna North Korea bu chahi amada $2 billion tanba ngamhali haire mapan subada Italy gi Poveglia Island masigi ithatse world's most haunted island of ghost hadi Malemgi khwaaidagi tamnaba mafam bhut ki ithat haina kaunai mafam sida bhut tamnai haina khanari basina 1300s matamda thokhiba black death hariba bubonic plague ki laichat aduda layong utpami khuding ithat sida na fuda lehenki mafam sida anaba masing lak amaga lising humfu leirame asiba hakchang singdo mai thadokpa ama natragana fumjinba tawrame mafam sigi leibak tangkhaide miyoibagi asiba hakchangdagi olakpani faw hainai sida sunate 1922 da mafam sida mental hospital ama suleirame hospital sigi doctor amana koki fivam mimanadraba anaba sing yam tamthina ot neiba amadi kaktharaga hatki su hainai hospital adu 1968 ta thingjinkhre adubu manjilakpana kinthabasu haure uwa napi singbisu haujille mafam sida kananta changbagi ayaba leite haidena Italian lengakna athingba thambe tarasubada Vatican Secret Archives masigi aronba mafam sigi mingda secret haiba wahaisi khara negative oiba wanthok chenba oibana Pope Francis na Vatican Apostolic Archives haidena onthokhi mafam sida chahi lising ama chani muktagi khomjin tasilakpa ariba document kaya amalai archive sida yawriba document kharadi 1633 gi Galileo trial King Henry VIII na Catherine of Aragon khainaraga and Boleyn luhongbagi ayaba pibiu haikibagi request Martin Luther bu Catholic Church tagi excommunicate tawkhiba asina chingba singsine mafam sida su scholars sing khaktana changbagi ayaba lei ngasigi wahang Malemgi khwaaidagi apikpa leibak tugi maming haibiramo